2022ꯒꯤ RSFꯀꯤ World Press Freedom Indexꯀꯤ list ꯊꯥꯗꯣꯔꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯔꯦꯡꯛ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯟꯊꯗꯨꯅ ꯀꯟꯇ꯭ꯔꯤ 130 ꯂꯩꯕꯒꯤ ꯃꯅꯨꯡꯗ 150 ꯁꯨꯕ ꯄꯣꯖꯤꯁꯟꯗ ꯂꯩꯈ꯭ꯔꯦ꯫ ꯃꯃꯥꯡꯒꯤ ꯆꯍꯤ 2021ꯗ World Press Freedom ꯑꯁꯤꯒꯤ ꯔꯦꯡꯀꯤꯡꯗ ꯏꯟꯗꯤꯌꯥꯅ ꯂꯩꯈꯤꯕ ꯑꯁꯤ 192 ꯁꯨꯕꯗ ꯂꯩꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛ ꯆꯍꯤ ꯍꯟꯊꯔꯛꯇꯨꯅ 150 ꯁꯨꯕ ꯄꯣꯖꯤꯁꯟꯗ ꯂꯩꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯑꯣꯏꯅ ꯄꯥꯀꯤꯁꯇꯥꯟ 158 ꯁꯨꯕ ꯄꯣꯖꯤꯁꯟꯗ ꯂꯩꯈꯤ, ꯑꯗꯨꯒ ꯁ꯭ꯔꯤ ꯂꯪꯀꯥꯅ ꯏꯟꯗꯤꯌꯥꯗꯒꯤ ꯍꯦꯟꯅ ꯋꯥꯡꯅ 194 ꯁꯨꯕ ꯄꯣꯖꯤꯁꯟꯗ ꯂꯩꯔꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁ 162 ꯁꯨꯕ ꯄꯣꯖꯤꯁꯟ, ꯑꯗꯨꯒ ꯃ꯭ꯌꯥꯟꯃꯥꯔ 163 ꯁꯨꯕ ꯔꯦꯡꯛꯇ ꯌꯥꯎꯔꯛꯈ꯭ꯔꯦ꯫ ꯑꯗꯨꯒ 2022ꯒꯤ World Press Freedom Index ꯑꯁꯤꯒꯤ ꯇꯣꯞꯇ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯅꯝꯕꯔ 1ꯗ ꯅꯣꯔꯋꯦ, ꯁꯦꯀꯦꯟꯗ ꯗꯦꯟꯃꯥꯔꯛ, ꯊꯥꯔꯗꯇ ꯁ꯭ꯋꯤꯗꯦꯟ ꯑꯃꯁꯨꯡ ꯏꯁꯇꯣꯅꯤꯌꯥ ꯑꯃꯁꯨꯡ ꯐꯤꯟꯂꯦꯟꯅ ꯐꯣꯔꯠ ꯑꯃꯁꯨꯡ ꯐꯤꯐꯇ ꯃꯊꯪꯁꯤꯠꯅ ꯂꯩꯔꯤ꯫ ꯂꯤꯁ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯣꯏꯕ ꯃꯃꯩꯗ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ ꯍꯟꯗꯛꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯂꯤꯁ ꯑꯁꯤꯗ 155 ꯁꯨꯕ ꯄꯣꯖꯤꯁꯟ, ꯑꯗꯨꯒ ꯆꯩꯅꯥꯒꯤ ꯑꯣꯏꯅ 175 ꯁꯨꯕ ꯄꯣꯖꯤꯁꯟꯗ ꯌꯥꯎꯔꯤ꯫ ꯍꯥꯏꯔꯤꯕ ꯂꯤꯁ ꯑꯁꯤ ꯍꯦꯛ ꯊꯥꯗꯣꯔꯛꯈꯤꯕꯒ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯅꯔꯤ, ꯌꯥꯝꯅ ꯀꯟꯅ ꯅꯩꯅꯔꯤ꯫ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯈꯔꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁ ꯐ꯭रीडमꯒꯤ ꯔꯦꯡꯛ ꯑꯁꯤꯗ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯑꯗꯨꯃꯛ ꯍꯟꯊꯔꯛꯂꯤꯕ ꯑꯁꯤ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯏꯟꯗꯤꯌꯥꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯄꯁꯨ ꯑꯗꯨꯃꯛ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏꯗ ꯈꯟꯕ ꯌꯥꯕ ꯑꯁꯤ ꯒ꯭ꯔꯥꯎꯟ ꯂꯦꯚꯦꯜ ꯑꯁꯤꯗ ꯔꯤꯌꯦꯂꯤꯇꯤꯗ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕ ꯑꯁꯤꯗ ꯀꯔꯝꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯤꯕꯒꯦ, ꯄ꯭ꯔꯦꯁꯀꯤ ꯐ꯭रीडम ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕꯒꯦ ꯅꯠꯇ꯭ꯔꯒꯅ ꯂꯩꯇ꯭ꯔꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅ ꯈꯪꯗꯨꯅ ꯂꯩꯔꯕ ꯋꯥꯐꯝꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯆꯕ ꯇꯥꯔꯒꯁꯨ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯏꯁꯥꯒꯤ ꯑꯀꯣꯏꯕꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯌꯦꯡꯗꯨꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯈꯔꯗꯪ ꯑꯣꯏꯁꯨ ꯈꯟꯊꯐꯝ ꯊꯣꯛꯏ꯫